National Highway da Meitei sing free da Chatpa Yahallu flight fare Yahallu haina KKL na protest chakre. National Highway to Imphal Dimapur lambi hangdokle hyribasu ngasi phawba Meitei sing Chatpa yadana leiriba asida central amasung state lengaki authority sing na mijeng changuna Meitei sing athingba amata yawgana Chatpa yahangadabani. National Highway da pre-movement yaudriba fawba flight barasing hantahangadabani haina kanglaipak kanba loop KKL na khwarambal kaiten amasung Mantri Pukhida leiba Manipur High Court Complex ki get da protest atakre. India gi Divine and Rule Policy gi yaningde tha kunma panchum na Meitei singbu khusem gi sarang manung da thamba yaningde India government ki thawong condemn tawi haina tungan ba walo sing thaba pleka sing paituna chatakiba khongjang aduga mari leinena khwarambal dupi kaiten sinpam amasung saktam kanba luki general secretary Tinguzam Rani na haikibada National Highway haibasi community kudingmakini National Highway da kana amatana athingba thamde hairabasu ngasi phawba National Highway da Meitei singna maning makha tamna chatpa ngamnadre masi yamna laibak thiba amani miyangi lifeline oiriba National Highway sing da security force matik chana thamduna Meitei sing maning makha tamna chatpa yahangadabani National Highway da chatpa yadrabanina ana ayek sana khonaba amasung larik tambagi damak mapal tamda tangai fadana chattaba yadabana flight bara wanglabasu adumak chanari masina miyamna maru oina laita lairaba singbu hena awaba polum kemaroknare maramaduna National Highway mapung phana hangdoktuna pre movement yadriba fawbadi flight bara da concession pigadabani lamda masida laiba Meitei sing asi Indian citizen chingne maramaduna hiram asida central government amasung state government na miyeng changadabani haina fogdoki Tengnoupal district headquarters asi Khabung village ta hongmana communal harmony da Akaiba Lakkan District Development Coordinating Committee na hauzik laidiba Tengnoupal District Headquarters asi Khabung village ta hongna ba propose tawriba asi Cookie Sip Association Tengnoupal Block amasung mafam adugi miyamna yaningde Tengnoupal District Headquarters asi Khabung village ta hongbana district asida laidiba tongan ba community singe marakta misunderstanding hohanbada natana communal harmony da Akaiba Lakkan haina association athadorakpa cherol aman haire Cherol asina makhatana hairibana Tengnoupal village asi ihan hanba subdivision ama oibata natana Asian Highway asida lairiba district asigi mayai chabukta lairiba khwaidigi liraba khul amane district asigi lairiba geological amasung communication ke oiriba phibam sing asi yenglaga Manipur government na English ani taruk ke December 9 da DK korung thang maringna minister oiringai matamda hairiba khul asi food full Flats District Headquarters oina laukthokibane loinana Tengnoupal Sip Singh ge maikedakisu District Headquarter asida tongan ba infrastructure sanabagidmakta lamsing donate tokibane loinana makha taba thabak thoram sing da su hairiba phibam asi adumuk makha sathakigane District Development Coordinating Committee hairiba body aside kanglup amakhatagi oiba body ni hairiba body asida district asida lairiba tongan ba community sing represent taude district asida lairiba asauba community sing na hairiba body asi masakhangde maramaduna hairiba wafam sing asi yenglaga amasung Tengnoupal District Headquarters ta mini secretariat building sana ba honoriba sing asi yenglaga marilena ba authority na district headquarter asi atopa mafam da hongbagi mahuta Tengnoupal da District Headquarter ama oibagi mathau taba infrastructure sing adu public instruction da athupada semgat chagat piu hairi Nupi masa amada sexual assault sathai haiba Manipuri mahiroi manga fare Assam ge Downtown University da tongan ba coaching tamliba Manipur ge mahiroi manga na Tripura dagi lakpe sahi nauribi nupi masa amada sexual assault sathai haiba gi damak makoi manga police na fare masiga loine na university asigi dagi su makoi manga tantokre thaudoga duga mari leine na police na sexual assault ka mari leine na casing lokhot paga loine na fare hariba makoi manga adudi diploma in pharmacy tamliba Robinson Mayengbam diploma in pharmacy tamliba Alex Wahengbam BTech Civil Engineering tamliba Tolen Rajit Asem Computer Science and Engineering ge mahiroi Haurem Kuman amasung BTech Civil Engineering ke mahiroi Oscar nongthobam nei social media platforms sing amasung news agencies sing athadorakpa pau asi kadai fawba chumbage amasung makoina kari torubage haibadudi hauzimaki oina khangba ngamdre aduma punupi masa adugi tumpham kadagi makoi karana saksarusi sajar amukta waige haibana singba togan ba wahai sijinaduna purakkibane hairi senari bamioi manga adu makoi karana su pusaiduna wahang pahong sathabagi video clips su thadorake
Nupising yu thakpagi chang yamna wangkhatlakle nisabangi ihau kansinba mathau tai Gichandra lamdam asigi nupising yu thakpagi chang yamna wangle maramaduna nisabangi ihau hena kansinba mathau tai haina ngasi Imphal East ke Palace Compound leiba lamnyan basanglena pangthokkiba kadagi 18 suba mapok kumon thauranga mari leinana lubasigi Secretary General T Gichandra phongdokre mahakna makhatana haikibada lamdam asidagi mayai kaba nisasing muthanaba kadana akanba khongjang kya changsillabasu makok thongba singna hiram asida mapung fana support taude yu legalize tawguna lamdam asida afaba yu fangangani hairabasu ngasi phawba thabak oina onthokpa ude lamdam asigi khalagliba miyoi kya nisagi ipakta tawuna nisana kudum chalakpa khunai ama oina lakpagum tawri border da ningthina sathokkasin tawba yadragasu drug puthok pusin karbadi ngasi su laptana chachari lamdam asida popular government ama leitrabasu state killenga haiba amadi leiri maramaduna hiram asida government na akan mimijeng changuna drug thingnaba thabak paikhatrabadi kunai asi mangomda chatpagi mahutta maning halakani mikhl matamda miyamna drug kamari leinaba sing miyamgi mihut oina thagatana bahonasi adubu miyamna mikhl matamda hek pangthabagum tawi masi tawgumsi lamdam asida irangda leikidaba migi masingdagidi drugna leikidaba migi masingna heli haina mahakna phongdoke Rimsta angang unabada mama laikidre doctor ne section dabadagi ni haina khongjang changsin kre Rimsta angang unabada mama laikidre laikidrabi nupi adu wangkai durga puja lampak yumlembam lekai dagi asoba sarmagi loinabe goti mayum ongbi rani bala sahini pukawi doctor singna section dabadagi nupi adu laikidabani haiduna wangkai durga puja lampak yang voluntary organization YBO amade wangkai durga puja lampak Women's Welfare Organization Maira Paibina Wakal Khongjang Sangsin Kibaga Loinana Mathau Section Daba Dr. Singh Serak Piyu Haina Marilena Basingi Mijeng Saksin Ke Wakan Mifam Adu da Sarugya Kibe Goti Mayum Ibem Nuksina Haike Rimsta Leiriba Dr. Singhna Private Hospital Singna Tabak Tawguna Leiraga Rimsta Pukhalakpa Anaba Singbo Dr. Tamliba Singna Layeng Halei Asigumba Thawok Asina Maram Oiraga Goti Mayum Ongbi Rani Bala Lekidabane Mathau Section Daba Dr. Singhi Mathakta Matiksa Bacherak Pidriba Fawba Hanba Laitana Khongjang Sangsin Kigane Lekidrabi Rani Balagi Mapuroiba Goti Mayum Asau Sarmana Haike Dr. Singna Matam Sana Layeng Biram Batarabade Rimsta Angang Unabagi Daba Pukhat Kibi Rani Balagi Punsi Kalamba Yabane Mathau Section Daba Dr. Amadin Nursing Tabaktagi Lautok Triba Fawba Asiba Haksang Lokiroi Haike Mioibagi brand da infection tawbagi laichat chandorappadagi Kerala mioi 11 sekre kudong tiningai oiraba laichat segi confirm tawraba case punna humpuma panchure Mioibagi brand jatokpa amoeba haina sukhangnaba primary amoebic meningoencephalitis PAM Koba Kudong Tiningai Oiraba Lighted Ama Sandurakpadagi Kerala da mioi 18 sekre hauzik pawbada status sigi oina Lighted asi confirm tawraba case nupumapan Kerala da leire haina report amana phongdurakli isingdagi sandurakpa Lighted asida ngakthoknaba hakselgi loisangna akhanana thaurang kala khole Degrelia Toleli haina sukhangnaba Lighted asi mamangda sumalemgi tungan ba mafam kada sandurakpa laikre pukri amadi partner singbagi isingda leiba mahik makhal amana sandurakpa laina asina mioibagi branda amang ata thokhanduna aten mamatamgi manungda mi sihali laina Lighted asi mioi amadagi atopa mioi amada sandokte adu mahik selaba isingda iroiruba matamda natol makhulda jangkhraga branda infection tawguna kudong tiningai oiba phibam ohalakpane haina akhang ahei singna phongdorakle primary amoebic meningoencephalitis ki maru oiba layong singde kok sikpa lahau hauba kok ngawba oba ngaksam mari iting tingba amasung san ningtana wakhan khanba ngamdaba haibasini mahikna haksang manungda sangkhraba matung numit mapani leiraga layong uthorakpa hawi malemda hauzik aing asagi khal kairakpaga loinana sabagi chang ka hena wanglakpa maramna kudong tiningai oiraba Lighted asi sandorakpani haina report amana phongdurakle Komja listing ani katara tarukta ahanba oina Kerala da Lighted asi sandorakpa laikre kudong tiningai oiraba Lighted asi na mioibagi branda amang ata thokan baga loinana haksangi maru oiba kayat pumnamak mak tahanba maramna supnagi numit khara nigi manungda mi sihali hauzik phawbagi oina India gi atei atoppa mafamda Lighted asi sandorakpagi report fangba laitri Wangkoi Khaidem da Turel Torban kaibadagi mafam kaising thumjin kre nga farm da chatkiba amathiba khangdre
Imphal West District ki Wangoi Kendra ki manung chanba Khaidemda turel torban kaibadagi mafam kya ising thumjinkhre isauna maram oiraga Wangoi amasung mayang Imphal faunadre Wangoi Khaidemda turel torban kaibana maram oiraga yunam huidrom laiprakpam iram sipai mutum phibau chirai mayang Imphal paubitek upokpi koksai amasung mayang Imphal gi mafam kya ising thumjintuna lawfam amasung nga fam kya mang taklei Maraksida Wangoi Khaidem mapada turen torban kairiba saruksing adu Water Research Department ki Meitei ahenba machinery sing sijinaduna Lakkan volunteers sing yauna panthingmagi thabak yamna kana chathari Amaromda isawasna maram oiraga mayang Imphal chiraidagi wahengbam Gorahari kauba mioi ama ising ichaw marakta mahakki farmda lehoba nga yengba chatkibadagi tiba fangdre makhatana miyamna mioi asi tibagi thabak yamna kana chathari nong hangkibana maram oiraga Thawal turen gi imai khara hantharabasu maibam konjinggi jagada mafam ahum thokna kaikibaduna maram oiraga maibam usiwa Khelakong usiwa konjin Thawal Laisangthem amasung Thaudam yauna mafam kyada isaw mayoknari Laisangkhongda leiba yum yangkhairom isingna thumjinkhre isawasna maram oiraga Thawal districta leiriba ngagi farm amasung phau satpa hauraba lawfam kya amasu chauna mangtakle hairi Amaromda Imphal East ke lamlai kendra gi mafam kyada thokiba ising isawaduna maram oiraga mioi kya amadi mana sapagadaba mefam sing amasung relief camp sing hanguna lainare relief camp sing adugi manungda YPF club yengang pokpina sinduna haukiba tang 13 dagi hauduna Emmanuel English Academy yengang pokpida hangliba relief camp asida hauzik fawada sabungkhok khunau awang laikai gi mioi sing jangjafam lauri yengang pokpi santi khongbal gi mioi chamaga humpurom leiri relief camp asida mari leina ba Imphal SDC local MLA amasung tongan ba mioi kyana sana thaknaba yauna atai darka leiba polam kya su leptana mateng panglamki adubu ichawna maram oiraga relief camp asida leiriba mioi kya laihau hoba Purina singba kaya yauna isingdagi poklakpa laina kaya susandorakpana relief camp asibu salairiba YPF club ki member singda aduki matik awaba mayoknari hairi amaromda iril turengi imai handakibana hana ising tumlamba mafam kaya amasu tapna hantarakle isawasna maram oiraga urup awang lekaidagi imung 12 madrasa mandaf Put relief camp ta leiramba sing adu makoi gi mayumda hanjinakre masina maram oiraga relief camp adu close tokre hairi